everyone, ngasisu akum video no pudumna lae. Ngasi video sena Belandri Erombaga nga mata thongbaga ba ko. Adugi sigana dum khara ubada dum khangambani agi thumbnail ubada sum yam dum khangbirani kari mathel no haibdo. Ado ai exam na hairoi chaba horage chaning mana su loreba. Chaba horage ado mayamna dum thumbnail aina haidraga su ko. Thumbnail ubada dum khangani ba ko ai mathel se kai kai no haibdo. Adugi ai hajarage yamna ko ado siga lei mathen myam siniba chaba horage hawdani acting thobada nga macha thongba hana chagige handaki ahanba Belandri Eromba chaba Mukbang tawraga chabase nungai aingonda yam disturb oy Pinulangan si char kuhawde nga macha thongna marona ma hawriba
ꯑꯂꯤꯕ ꯑꯩꯅ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯉꯁꯥꯏ, ꯑꯗꯣ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯂꯤꯕ ꯃꯅꯤꯒꯥꯁꯦ. ꯂꯥꯔꯒ ꯈꯣꯡꯉꯦ. Wow. ꯁꯦ ꯐꯖꯅ ꯊꯜꯂꯦ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ. ꯑꯗꯣ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯇꯧꯕꯗꯅꯦ ꯃꯁꯥꯁꯦ ꯕꯣꯜ ꯃꯥꯟꯗꯣꯔꯦ. ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯊꯥꯎ ꯑꯗꯨꯝ ꯆꯥꯅꯤꯡꯗꯕꯒꯤꯅꯤ. ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯥꯎꯗꯤ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯎꯗ꯭ꯔꯕꯅꯤ ꯈꯔ ꯑꯣꯏꯁꯨꯀꯣ. ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯥꯔꯧꯕ ꯇꯧꯕꯤꯅꯣꯕꯀꯣ. ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉ ꯇꯧꯔꯤꯅꯤ. ꯉꯥꯏꯗꯅ ꯊꯥꯎ ꯑꯗꯨꯝ ꯆꯥꯕꯗꯣ ꯑꯩꯅꯁꯨ ꯉꯝꯗꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯆꯥꯔꯛꯇꯕꯅꯦꯕ. ꯑꯩꯅ ꯆꯥꯒꯦꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯗꯤ
ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥ ꯑꯃꯅ ꯑꯩ ꯑꯣꯛ ꯊꯣꯡꯕ ꯆꯥꯗꯦ, ꯉꯥꯅꯨꯁꯨ ꯆꯥꯗꯦ. ꯑꯩꯉꯣꯟꯗ ꯉꯥꯅꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕꯀꯣ. ꯉꯥꯅꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯥꯅꯨ ꯆꯥꯗꯕꯅꯤꯅ ꯑꯩꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ, ꯉꯥꯅꯨ ꯆꯥꯗꯕꯅꯤꯅ ꯑꯩ ꯆꯥꯔꯛꯇ꯭ꯔꯤꯅꯦꯕꯀꯣ. ꯉꯥꯅꯨ ꯆꯥꯕꯗꯣ ꯑꯩ ꯉꯝꯗꯦ, ꯆꯥꯁꯨ ꯆꯥꯗꯦ. ꯑꯗꯨꯒ ꯑꯩ ꯑꯣꯛꯁꯨ ꯆꯥꯗꯦ. ꯑꯗꯨ ꯑꯩꯅ ꯆꯥꯏꯁꯦ ꯑꯣꯜꯔꯦꯗꯤ ꯑꯗꯨꯝ ꯑꯃꯈꯛꯇꯪꯅꯦꯕ. ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯏꯁꯦ ꯌꯦꯟ ꯈꯛꯇꯅꯦꯕꯀꯣ, ꯌꯦꯟ ꯈꯛꯇꯅꯤ. ꯑꯗꯨꯗꯨꯅ ꯌꯦꯟ ꯆꯥꯕꯗꯨꯁꯨ ꯌꯥꯝꯅ ꯉꯝꯗꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ. ꯑꯗꯣ ꯑꯗꯨꯝ ꯌꯦꯟꯗꯁꯨ ꯃꯑꯣꯡ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ. ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.